Hani tourist la pagi kenu se so damodor leba matam da tourist tamam la foreign tourist madab da 2006 August 16 da bomb blast am to yes bomb blast to pasini sang ai ni ko American ani so American ani so ba ka se American na masida mo gi citizen ani so pa sida masida mo ina hang ba je takai ba hadi mo gi ga sai gi mo gi citizen ga sai hau ba da khoi na di sau ba adu mo da masa gi citizen lu ta bom di yauri ai gi citizen so pa ya de I citizen Chakadaba, Bafambu Mapa, Mapu, we can only Yauri. Aquili Mongon Manata, we send to Yaning the Su. Armana, Mui Ani Sopa Switzerland, Masamsway, Mui Freda Marie Maliko, Adua, Madu Sopa Matam, the Mana Takara Padu. In the government, report Taro, action ticket, report Taro, investigation, Kari, Matam Yore, Kanano, Boto, Idoina, Masida Mana Takara Post, Aruga Matam to the Aquigi USK consulate, Aquigi Kolkata Labor. Adam say he wouldn't allow pursuit of Manipur government. Sibu Karikesi or Karikesi or again. A question that the Kadumta was a Amatokre, Gualtabi, Nongalaga, Plat of Umka, Arimatanga, Regulator, Pupin, Nomekape, Adi, Gualtabium, Later Pupiumka, or Pupana, the Cape. Later, I do not even Migidi. Migidi, he could Mangachangera, Kunsachangera, Adi Muidum. Once a fire pankibo, one investigator will be there. Poor number the Habiwa, Aduna, Madugi incident to Sumugi mind, Adum there, many happens in Sangeva. My sister Aquina Utambusina, Aquigi, Gasagi, Megalagi, as I Santa Tambikimdo, Young Pasaba, the Muy Masagi Chief Minister Masayawin. I did Sendo Padi, Aquigi, like Baxia, CFO tourist Sokte Habit. Adubu, Happy Yamatam, the School bomb blast. Adunatana, Sokonatana, Aduga noticed Manipur the theft key report Amaga, Maduna Japanese sericulture project, Tagumatam se. Matam to the Japanese Mayam Dugi Port Mangbagi case Amaga, Madunatana Manipur. Amta late, Hadi bomb blast at Upalite, theft Hadi Upalite, Adubu, India Toiba, World Toiba, Arigi, Olympic over the India Macha, Japan, Torish, never to Jamachation Rally, Manipur the best. Aquigi, Mishi, Aquigi, GSA light, don't name but Mido, Adugumani, and Maharashtra government, Tawudumana, Manipur government, Tohodingi, Hypesima, Hypetamsetting ever. Adugangasagi, tourism, Yakunisum, Kanabasi. Aside Yam Pazapazanasum, Hinabakaja, Kana, Torise. Aquis the tourist, Haglak Bama. Adam Yam Kana Kana say, Yam 20 lakpa, 100 and the lakbama, Krakwin labels in the Kane. Suppose a quick example, Yankanda. A quick as I quit the classical dance. I wrote classical dance, no one at Tambaya upon a tail. A quite a classical dance movement, the Kan Haikanda, Savita Mehta, a quick Mehta family, a quick Bombay, quite a pesha pie, but to hitch out lagi, Maggie to buy family. Mogi family of Savita Mehta. Man is a way tumble up, but the movement I'm a never. I say here Manila, Pasha Pie, Biduna Manipur, the lady never. I went to the Aquigi Thailand, the Muay Thai Tambasi, my action light. Swantam the Muay Thai Tambasi, Tamadal, one way back to 1,500. Again, as a Satyajeet Nakalamaronda, Equigi, Manipur, Hauzik, Kukiyamadi, Maitegi conflict, and is almost 2 years. Hen Krabani. Adumapu Koisi, civil war Makti talk tree, Adu politically unstable. Oire have the Hyman Batogla Ruidaba, Dumba Lebag Amaka Ori. Adumapu, a quiggy travel advisory issues, Ayamba, Aina, Hosita Supanjagi, civil war talk Palam, Aduga politically unstable Oidabalam sing the high river quiggy travel advisory issues legally. Masida, Laiba quiggy Hosiki conflict Sigi Jada Asida, Northeast Ki, Manung Chan, quiggy Manipur, so Yoxalak Pasi, was a strategic remote, the Karika Mina Tambini, or Zangtang Tambi. United States say Yamtoina Mana Maruina Mana Torismagi, the assembly Magi own view that the Yampazi Haitan. My personal view that Kaihakan Magi citizen, Magi Layak, Magi Makadali, Mishi, Mapum the Chakan, the CFO, Kaina, Lam the Chapada Mana, Magi perspective, take the Magi security. Magi citizen doing Nagna Bagiu, the Yampazaba. Adubu, Mana Harisi level 4 is the highest level in Mana Quida Tamasi. Level 2, the Dikitang high risk, now the highest risk, Sumcha Chakanu, Haibaki, Amatamjale. My sister Quiki Indiagi, Maruna Smiter was a Ministry of External Affairs, now Masi react over the Hypetawi, Manatoba, the Masita we say, Pate.
masi India sidai sida akoina adum karimta kaide adum lakpata kasu kaide haibasima amuk thamme adagi sumain tawda hoji phaude Manipur dagi reaction je aina chenada bana ra kaino khande hoji bodi thenade adubu Northeast ki unati Northeast Students Organization adi masi ki se tawu patti haraga yamna chai America da yam irrational ni masi Canada bathabak ni haibasima masina India amasung US ki relation da kairakani haibase adubu America na thamba kan se da mana haibase da akoina yamuna yengdu se man hari se masam mafam sida laibada mana level 4 pitch kaina kan da government gi office te attack tora suppose akoi gi Bangladesh to the government gi ri parliament ka ki takui maina moina haibada government gi office ta target to bagi si yora adi masi yamna lui Manipur da yam toina government gi offices sing da haibadi government gi office fo secure ta di government gi tawbo du secure ta di prajadi kam oidoino haiba ma aduga mahna haiba ta moina haiba se mathakta ethnic conflict ama lei moigi wakanda khoi se ethnic conflict oina moina analysis tawi ethnic conflict ama lei banina mafam se da lei ba mayam se anytime khanar pa yabi tanja ama lei banina no secure oidi chatkanu hai aduga man hai matam da threat amasung violence anytime thorok pa yai violence at any point of time tholak pa yabanina yari ba makai chattabana phai haibasima ama thame masida khoine yengdoi se hamre yengdoi se Manipur gi tourism da masina kyam soke haibasi yeng matam da Manipur da khoi gi domestic tourist haibase makhan ani ana khaidok se amana mapan foreign de lakpa ma mani India manung de lakpa ma akhoi gi hamba da di Manipur da lai se mi la amaga lising tranga mukta ni hana lam hojik se la amaga something la amaga kitang helap adum lai Manipur se tourist se lam koi bani koi ha se official na taba aduga handake pandemic ana covid to gi bje masi da 50000 da han ki adubu 2023 2020 khoi gi irang thorok ti matang se masi da bang laun haigale aduga international kano si akoni yeng matam da han 2014 ada international Manipur lam se 2769 tourist live Manipur da akoi Manipur da lap jai international ko sinang sai duna domestic ni adubu masum hengalak pasina masi se 13000 to 15000 ki area da lakhre Manipur se masi da US macham yawi Europe yawi aduga masigi marak se pandemic da handoro kanda handaki 2000 irang haudigai marak se masida rebound tawre na report yaw rebound na dinga sagi masing covid da handoro bado amu lae to dise masu handare hena taeba adubu Manipur da koine yeng matam da makoi laka da koine yeng do se Manipur gi revenue mui lak pasina koi da kyam kana gi se yeng kanda state revenue se akoi gi moi gi tata se lokta di 5 million se about 5 million je bakoi lakpan akoi revenue da kanai hai di domestic laiba du laiba adubu akoi ni spend to sidi yam yami ko akoi gi infra tourism department gi structure adegi akoi de thadai sidi nearly 300 million thada bani adubu lai sidi baming ta gi ne bakoi lai se maru lai se sangai festival siroi festival adegi kangla gi nungma changba tourist ki changba se message ani thona khai to amna domestic ki international na paisa hen ba adegi akoi gi kano wildlife ki loktak ta yengaga akoi gi sangai yengba lakpa ka se foreign tourist ki na aduna madugi income du hotpa matamda nearly lakh manga mukti lai hena masigi source up down kitang plus minus ti lerangani si lai haipesi thamjage ba masida akoi da wi yankanda taseng na masina akoi impact leibra haita de ground level de kya lai kere lojane ba kari gino hai matamda hanadagi lai besing se masida sida akoi sida lai besidi government na chakanu ha su lakada ba ngang am lui tawe akoi Manipur da lai ba tourism se akoi na masi kara de yenge hana yenga da moina hamba lak ka se moina Manipur attack tori ba US amasung Europe tagi Manipur da lai ba sing se yengkanda moina akoi da lakwa se yum yam phajaba lagi mafum da suppose akoi na 5 star hotel compete wa ngam moi gi phajaba lambi do compete wa ngam moina akoi se lai se ayamana sustainability and community based tourism da lai moina akoi na su masi se yengu bada mayam ngasi tabi de besum su masi hafet adum kadani machus phayeng haidene phayeng se India gi ahan ba carbon positive settlement ne phayeng se the hek chapada Manipur da lai se akoi gi everywhere chapio plastic lang thoi aduna India gi ahan ba carbon free ya peaceful ba aduga yamna nan ba
tong nama village ama hapse phaying ne masigi analysis to ba research to ba lakpa amani adubu tasing na khoi na ying radi moi map se suppose lai ba sig se kada to kada khoi de 3 star kya le khoi yeng doi se 5 star le ba da te ta aduga makhoi sig je porak pada akhoi da sum ngasi si akhoi da sum hang matam da makhoi sing porak toi se inbound tourist se akhoi gi tourist agency manga khak lai whole Manipur da mapani chang pai se ticket agency mating pa mom changi lap na lak toi ni dna aduga masigi lak padagi atopa hera lak pasida adventure based tourism haiding asagi America da chakanu achu adventure chingkaruba shiroi da chaluba adagi khoi border da chaluba masigi no adventure gi nungai bagi lak pase masidi hen yami aduna Manipur da le se operate tori se only 2 ani khatang lay Manipur aduna tariat khatani ba moi product se aduna advisory sina soktoi si kara da soktoi no hakanda mkhoi tariat si through da lakpa mayam du da soktoi ni haibasima hai hana thamjage ba ani mathang da khoi da bu yengba ya ba se khoina hojiki hairiba entire structure sida Manipur na kari to go ya ge haiba mari khochani nge ba Manipur government na yan hambada Manipur government da chappada noi da lakpa da safe oi di haita di yana na Manipur northeast ke har kana Manipur ga Jammu Kashmir ga yam chair pani na Manipur na akhoi gi lam se everybody loin welcome tawi every kind of say safe oi haiba se government of Manipur haifam thu eba ai gi yum da lakpa da chakanu haiba da karim ta le roi security pini nuai na le hani haiba se thofam chafam thoi haiba sima Manipur government da akhoi na haihaningi haibisima thamjage ba adagi pathak da khoina mu habet akhoi yengba ya base Manipur da smaina por iba hojiki aina hajari bo organization tarit che inbound por iba tourist agency adagi adventure por mu tarit che makhoi se activate to honinge di mo se kauraga kari toksige kamaina mo se kamaina porksige kamaina santoksige machi kari gino haimatam da makhoi gi tourist ki di mo gi se suppose tourist ki mo gi swain to base international convention adagi mo na sumba festival da moigi meeting se yam toida akhoi gi agency thaga da badeba adu Manipur government na thabra kari tawgada ge haibase expert opinion am lauraga react to honingi haisna ai hambal round na thamjaki okay thank you very much thagachari makhat chat oina ai oza Satyajeet lak chege oza Satyajeet nakalamarom da akhoi gi 2014 da gi BJP lengak na hek palak padagi aju phawwa akhoi ni yengba yabasi India ga akhoi gi India gi foreign policy gi thaksi kadai da lai hibagi habasima oza Satyajeet yengba yamna maru oibra na khalle maduda natana akhoi gi hauzik akhoi gi Prime Minister Narendra Modi si prithvi gi malem gi mafam kaya amada khoi chatpa uri masi khoina sum yengjabada khoina pajaba ujaba thengna jabada mahakna chatliba yambasi khoi adani gi kari aini thika lawagi mot amakhak sumyamna masigi sudumak ngangna basudumak tai aduga khoi gi imthangna ba khoi gi neighboring country Nepal sumangaire Bangladesh Myanmar China khoi amata khoi relationship phaba natre even China ga India ga phaba haiba khoi gi trade ties da pharibasi khaktang haire aduna haiba sigi matang dai noja Satyajeet laksating basi 2014 dagi BJP ne hek palak padagi khoi gi India gi foreign policy si karamba thak ta lairibano habji oza Satyajeet gi motamasi kari kamaina thamba ya jang tang tham akhoi gi India na hek independent oirpa timing se akhoi gi second world war loi matam ne mi amaga yam waba maduna matam du da akhoi gi India world se ani thuna lerko batam sida akhoi amana su yaudaba amasu yaudaba non alignment movement ama sagalakpa aidi somdana Russia na control toba ari amana America na control toba adigi madugi matungina kolwa yam kui na mas unghain raga lebesida madi si ani maka yaudaba the middle part koktam budagi lambi aidi amana su yaudaba amatu yaudana aduga non alignment movement se yam thina powerful aduga Nehru gi panchashil yam phawi aduga amaga disturb tawdabida ani mak yana na chalaga matamduda akhoi Middle East su India ga dum akhoi Palestine support tawba sigi mayam chi lerakanda akhoi no hongba ubase after 2014 da akhoi na yengba yabase ngasagi India na hana traditional ally haitare ko akhoi ni khaga nakna ba singja Soviet Union alum phai adubu numai gumba leiba leramba si Israel lom dagi leraga Israel lom da nakna bagi adom da khara ui adigi Israel dagi su software pega kayam phau Pegasus versus khar leiba khotba madugi mayam su urakanda aduga amana sak akhoi gi hek akoi da leriba sak adigi Asian countries
Asian countries in a hector kanda Thailand kaki ma'am say okay second China ga machine whole world gi GDP si muna paisa trade si am chorok pa na masigi trade ama okay na Thailand hana Canada kana ekis Lucas policy le maga ekis policy on toki ba adu mase maming dagi wena sum lei na thamjaki Hadi suppose ekis policy Lucas policy ga ekis policy ga kwen yem da chamani lambi serum patte chatpadi la na matam de kharbu chalam hoiti muri foreign chatpadi la muri bu yo ya de hoiti aduna ekis se khang de close east policy adum da on gre technically collapse tawre masigi se haina da na thamjage adagi akoina ama yem ba ya bana hojiki haiba gasagi chaniba policy map says that akhoi akoi bada leribe yumno na ba sidi good relation dai gada bane good relation dai kanda Indiana Bangladesh ta kai thorpa yai adigi Myanmar da kai thorpa yai suppose Myanmar da su karam bada animaka dum equal ties dum leiba hadi masi hadi suppose bisi dum chingnar amana ju thajada ba military junta ga su dum kawra wari sanaba adu makoi khanari ba kangbu du go su dum Delhi da dum wari sanaba aduna atung baca bahai kali macam itu lokai hanu khang dia hadi anybody na tu na lazu madu kana baloba ya be mongda adu madugi ama tobagi madugi diplomacy mu ui ayam na chap chap stain nama clear cut stain nama lobadi ude aduga masigi se akhoi masi ayam mana masi paisa gi involvement to ina ja sono thambi ki beto kana degi hena lowi kana degi hena chali adom na sum laiba adu hojiki nga sagi akhoi na si loijara nga sagi akhoi nga si khanari pa topic se masi to uleka nga sa Kana sumni sanga pani ko cheja moigi mi sopo matamda phajana yengsan ba question bagi mo ni chingna bam lai se moigi report se moigi always maintain tawe moigi citizen habiti Manipur si Hindu gi mari leina ba lak pa si school gi da lak hi koi Swami Damodar lai matamda school movement ai sida ani tourist lak bagi keno se so Damodar lai matamda tourist tamam lai foreign tourist madam da 2006 August 16 da bomb blast am to yes bomb blast to pasini sang ai ni ko America ni so America ni so ba ka sida America na masida mogi citizen ni so pa sida masida moi na hang ba je takai ba hadi moi ga sagi moi gi citizen ga sai hauba da khoi na di sauba adu moi da masagi citizen lu to bom di yauri ai gi citizen so pa ya de ai gi citizen chakka da ba fambu ma pa ma pi we ke nom di yauri khoi ni mangon mana to di sen du yaning da su ar mana moi ani so pa Switzerland ma cham se soi moi foreigner mari guma maliko adu ga madu so ko matam da mana takai ra padu India government report tharo action ticket report tharo investigation ki kari matam yore kana no vote to ido haina masida mana takhare posu aruga matam juda akhoi ki US ki consulate akhoi ki Kolkata da lebase adum chahi buding la ga pursue to weba Manipur government masibu kari case yorage haina akhoi sida di kadum to bose ama thokre gwalta bi ki thoe nonga laga plat to um kaw gre ari matang ari ki letar bu bin no mai ka pe ari ki gwalta bi um ka letar bu pi um ka gre phubana da ka pe letar adu ka adu na ti migi di chahi kun manga changera kunsa changera adi moi di dum mas once FIR pan ki one investigate taw gi bese phone amade habi wa ja dum kada kada ta eba aduna madugi incident to su moi gi mind adum deram ngani habi sin change ba masida akhoi na muk thamdo sina akhoi gi ngasai gi Meghalaya gi ngasai oja santana thambi khim do yam phajaba adi moi masa gi chief minister masa yawi ni haidi sengdok ba di akhoi gi lepak se safe way tourist sokte habi se adubu haipit yeng matam da school gi bomb blast aduna tana sokona tana aduga noticed Manipur da theft ki report amaga maduna akhoi Japanese sericulture project ke tawu matam se matam da Japanese mayam dugi pot mang bagi case amaga maduna tana Manipur da amta leite haji bomb blast edu palite theft haji upai leite adubu India da thoiba world da thoiba ari mi Olympic ka tawu da India macha chapada tawrisine ba du India macha da sinu furali dinaduna Manipur da di best akhoi gi mi se akhoi gi gs lai dong na ningma mi do adugu mani haina Maharashtra government tawu dumaina Manipur government tawu ningi haibasi ma haibet thamjadinge ba aduga ngasai gi tourism gi khoi sum khanna base ngasai di yam phajana sum haina ba ka ja khoi ne yam kanna tawrise akhoi sida tourist ngahak lakpa ma adum yam kanna ri se yam toina lakpa hanjan lakpa ma khar kuin lei bisim de kane suppose akhoi ne example yen kan da akhoi gi ngasai akhoi tamon thangkim da classical dance haro ne classical dance no mo na tamba yaw ko na teo akhoi de sange classical dance ki movement da kan hai kan da Sabita Mehta akhoi Mehta family akhoi gi
Bombay to quite a pesa pie, but to his outlag, Maggie to buy family. Mogi family of Sabita Mentasi. Man and the way tumble up, but the movement I'm a never. I did say he a Manila, Pasha Pike, Biduna Manipur, the lady never. I went to the Thailand, the Muay Thai Tambasi, my action later. Swent them the Muay Thai Tambasi, Tamada, 1 week baht to 1,500 baht, 3,000 baht. Tadaram doing never. Swent out the Manipuri, a queen a labor yabase, Jagoiki. Aduna Masita Queen Jagoiki Institute, Pazana Mose, Mapangi maps, Labia, but I suppose like me, do a Kosilaka was a Tolopi de Lactic, my Lacani. A Kosi the culture in day, or was a Tolopi, I do it for them, Abdullah. We have the Lana of Jagamasu, Idurim never. At the game, Mui Yankanda. Muay Thai ke game chana akoi thang ta hairo thang ta se hoji kan sports to upgrade tawre sports se ya wi na tawre thang ta adi hoi tamon thang gi ba kang aduna national level olympic event ya yaw ba ya ba suguma manipur de hoki ba homegrown map se da mapan de laga yang kui na training taw ba hum sing se masi develop taw ba takar oi hai pa sima tham jage ba masi ja khoi ne kan na moi na pursue taw se lấy phâm mà hai bom đi lấy chăng nghe liền biết đấy bom mày lấy bom mày du sung pang lấy để lấy bia rồi hai bên đi hắc cái tourism mà coi cái chinh ca và cang bu đi tiền nó mà khai lấy cái này nè ta du còn nupi rồi cái sạp ba pesa ai ba cang bu lạc cái du afau afau làm để lạc cái classical dance tam cái lạc cái du ở đó lấy đi rồi mà du na muốn hai bên đó afaba safe oi ba environment me create to ji takar oi ed manipur gi masi sagane ningi aduna masi se comment to ga kan circuit eno sem nei suppose akhoi lam chapa se akhoi ne chapa da europe koi mi gi circuit 15 days adulu changam ba ka jira dance ki khang de sig me se masi su circuit amal lai ba moi su kya ma phom je kada de lai doino ma phom je safe ni suppose delhi da haraga sine jagoi gi ni sine adane suppose moi gi supreme court maya da adum cultural complex level to na bahum bahum ko tingi manipur so adum develop to ba matam oira bra hai base masida makhong thangjana ningi adagi amana khoina sum yeng masing ga sagi circuit mathang da khoi gi ching sing je akhoi ching se khoina phajana use to dire hai base thamjani ai suppose kerala ga sai kanona thambi ke to kerala yam de moi gi kan to mountain bike competition sugum masi aptoi taweba akoi cycle thobi competition masi thobi masi to ka jara manipur gi ching se adu gi best sport ne ba manipur da le map adventure biking gi ari gi masi gi map se masi mayam se da makoi na haibam di le connectivity ti darkar oye aduna manipur gi road sing se masi gi preparation gi sa thambi ba da I think mafam du competition ta bata bam bahum adu me amda major planning ama dakar oibra hai base thamjaningi aduga masigi entire keno si yen kan da masi si yen kan da akoi sum yen kan da masi se akoi tawri me amse ad hoc approach ai nga ki suppose siro festival ha ga siro da mum jo yong mang ba adagi luingai ni ha ga luingai ni yong taw ba nga ki ad hoc holik siro ka kre siro gi lei khanar bu ka kre aduna ta ad hoc approach na ta ba si long term strategy ne ba wimbledon ha le wimbledon si sports ki competition je mafam du mi le fam leite nom maniam tangi amta leite adugu hek loi ba ga next day dagi moi booking adu haure le fam gi ha bi kai na ka da moi next day plan tawai ne ba aduna masidi ya nam de kai changi hakan expert amadi changi aduga plus mayam se govern to na ba aduga plan to na ba strategy sem na ba administration ju changi masi sum yen kan da khoina anybody na to budi ya de ba sai masi kana to do na sa da first question hang ba to ai na hari ba lambi gi circuit ke sem yiba mayam kana na to do na kan masi government ta re aduna government na akhoi gi tourism haiba se masi specialized bureaucracy na run to haning haidi specialized bureaucracy na run to ba haibasi hojik ta leiri ba khangdi amana khangdi kedare lakbo du phate haibna ta ba dedicated team du na phajana khangna specialized haidi doctor na taboda ba thabak tu yam pana singma mi janga chunga ya roe ba do na city specialized subject ne mani ko mena recognize to dri kai di ya roe ani subada masi se industry on to kada bane industry one ba se suppose akoi na film je south yam chakole hai ba south chakole je industry ne haidi akoi na cinema da hero heroine jagoi sabadu agi cinema phajaba number du bu na taba camera gi technician gi production gi industry ma yauri ne ba aduna tourism industry se masi chakhalan ba ma dakar oi adigi mana even put you on but I suppose Kerala gi sai Kerala gi thamke do Kerala gi mui tourism website to 15 million hit ka lay haidi yinge ba mina akoi du mi kam yenge je koi khangde ko mi hit ki lay di moi gi pai ba mayam admin no khangoni oh koi ja oh like aduna mi gi dinga sai gi moi na whole year se
sida lakna bo adi suppose esam samna harbada samudra yenge na laku se Goa ga European map na Europe te samudra lekta ocean lekta bra America lekta bra adu moina masida moina healing touch ama regional gi akhoi sida di naturopathy gi adu gi lai kaina moina attack tawna ba akhoi gi selling point me am se masi mayam ama happy habit thame adagi isam samna inang na yenka da kano hairone Bhutan hairone Bhutan da chapasi akhoi gi yam seng na dum moina tawrise high value low impact tourism kai da moina adu mi se lakna ba adu mi lai ba sing se ju moi culture to respect tawun ba plus ai ga hamja ki bdo yana yang kuina lai ba plus hanjan lakpa adu yugi policy ma tawdi kai di yaroi adu ga masigi marakta ka sagi ama di tawi so ke saina ka sagi akhoi ka travel agency me am gi ka to bodo masi travel agency me am gi destination ama moi planning am di tawi ba masi da Manipur gi ti ka yaw da basi mali aduna suppose akhoi sida press conference ama da press am chal ga paw lo ga idoi ne ba lo ba chat di kamai tawni aduna madru su selling point akhoi Manipur gi representative chat pata karoi aduna ga han ki ba Manipur gi travel agency suma tawse kunna thekpa yaba masing khangba manga ani khatang lei masi yang khalan ba aduga specialized bureaucracy na run torokanda aduga yamna understand the situation understand the government amne rakanda kitang phani hanai tamjaki okay thank you very much jaya marik chumba warol thambiri makha